Myanmarda hujik kari thokli kari tauri masing langmdraba lebak prajasingna lebak sigi military lanmi sing mayokta akanba khongjang jangsilibasi masi kari marumgino lebak sigi lusingbi Nobel Prize winner Aung San Suu Kyi bu fazilibana masina kari marumge wang sing sigi paukhum masigi videos de khangnase February tarik ama English ngani kun mathoi masigi jagoi sajal takpi ojanu pisna magi ayuki sajal video namlingai tan chanaru dagi lebak sig lanmi singna tamthiba yaul amagi maina chukat pichatpagi madugi phibamdu saktamdu asumna namsalokhi yengbiyo maningda thori basingsi lanmi gari singne makhun thorikhribasi masi phagi pharang nate lebak sasan government supai pasil lagi haiduna rajnitik singmasing phawa chalifane tamthiba military sna lebaksi chahiyamagi state of emergency lauthokre amsung lanmi singa lebaksi sunam sasan paina bhaidna sakti pumbasi masigi milungsi machat amada poktraga military general Min Aung Hlaing hadibni pasna magi khupa manungda chajet paishin gre athak po hui gum lanmi masasin lambi sorokta gunda tornaba khulai paida ba misam prajasing da akaning singunaba hoidorakre lebaki mafam mayamdai internet thingjinkre mafum kharadadi miyoi mangadagi hen punba yade haibadugumba akanba curfew chalaikre masi punamoksi karidagi kamdong oirakibano thonglakibano haibisne military na phungdorpada 2020 da pangthokkiba mikhalsi namthak tawi longnam yawi haibisne masimagde sum haijari baidone namthak tawgi minam tawgi makhun saki sapon praman amata pibang madinate maramsna makhoigi wafamsi lebak prajamatna mawalogde sakti maningpagi tharum tawribani lautuba horaklibani dana prajasingi maikai fongdokli prajatantra lusingbi Aung San Suu Kyi fajin khibasisu masisu makhoina maram chadana fajin ki hai kitna bani dana maram amari pislamle ba maram simakti adomsu tabada yam nokningda budugumba maram amakhangne makhoina haribu Aung San Suu Kyi aina yadaba mongda ipau phonana bukulai mirebaktagi jensilami haibisni tabda yam sakti lebadugumba khulai kaman mane masimakti chamchamba wakidagi tarukhak Aung San Suu Kyi mungdagi phangbagine hojing matamsda chamchamba angang sanapot kombadgumba wakidagi manunggidamak leibak amagi lusing biama phajin khre ka haibisi masita badadum ngakpaga phawbiragadi ngaklibasi adong khangnate Myanmar gi itihas ningthina khangdaba miyoi ke amasune khuding maksi lai thoraknaba bhap taraknaba masung lanmina sasin mankibagi thawdoksi masi handak kisna so ahan minate khangnaba yelhongai digi chark chahingna chanaine duna laglaba leibak sig itihasi samlamna khangminase Myanmar ariba mamingda Burma haina su khangnaba leibak si chahi chamang kunmari British ki makhada lerame prithvi ani subalanjau matungda khak leibak si Union of Burma haina maning tamba phangkhibane adubu laibak thibade pangba haigadra lingjal manada haigadra leibak sida khundariba tongan ba jati phurup sing sigi marakta toina khatna chainaba khatnabana leibak se British singi makhutagi ningtam horamaksu leitadaba santi leitaba leiba ama oiduna adum lakhi kumja 1962 dasu lanmi singa lingak paisinki loina mukhoina military jantam semki nampu sapuda sakti paisinduna lanmi lusing bokharagi committee na leibak sasan tobu mukhalgi lengak adubu military janta haina khangne masdagi leibak si military na control to wadumba BSPP Burma Socialist Program Party haiba parties na 1962 dagi 1988 fawa sumnam sasan to duna laki adubu 1988 asugumba wayong chadaba lingak ski mayokta satra satri singna mairi jukhlaktuna jati gi thakta akanba ihoma sagalaki akanba yawal khongjang changsin bahoraki khongjang asigi maya thauba maisha kanba lamjing maira moina Aung San Suu Kyi phaugalakibane Aung San Suu Kyi Burma gi father of the nation haina su khangnaba ningtamnabagi British inthok ta thoknaba khongjang changsinbada achauba thodang lokhiba Aung San ni machanupine laibak thibadi Aung San Suu Kyi na lusingbi amagi thodang lauduna hauribe hau sagaliba khongjangsi masi military na misam praja kya mathang hatoraktuna tha khargi manungda laksinki Aung San Suu Kyi chahi 15 mayumdagi handokpe handa house arrest tawduna thamki military rule samthaki asumna house arrest leading manungsidasu magi National League for Democracy hariba political party siga masiga khusamnaduna yaul khongjang jangsinbadi khaglepkhide honna jamal mahiyoina
Aung San Suu Kyi 1991 da Nobel Prize fangki. Kumsing lising ani lanthorapodadi malim gi tongan balibak kya ki pressure international community kya na mokoi gi sunam sasan sigi mayokta yaning daba mathang phongdok narapodagi prajana lebak ngakjaba democratic oiba lengak amada mai unsin daba hotnarani yidana military ni lauthoraki adugo laibuk thibadi masisu thoina sinduna uchai boirongki uchai haibagi changthokpa praman hairagadi 2010 gi election da military ni namthak tawre mikhal mai pakna balongnam le haibasi masi angang manap choriba singphau ikhang khangna khibani mikhal si Aung San Suu Kyi ki party na so akan mamong da boycott tawkhibani asumna mikhal mamang da lanmi singi lengak lerambadu longnam mikhal sida military pu sogatpa military thadokpa USPD hariba parties na vote karbnina hanagi military rules siga chapmana sasanama adumuk samthaki 2011 dagi 2015 fawba USPD na subnam sasan tawra matung Myanmar da ahan boina 2015 da niti niyam chuma makalgi mikhal ma pangthoki handakti Aung San Suu Kyi NLD na yam sathina lingba mongda mikhal si mai paki adubu Aung San Suu Kyi masasing atopa lebaki nagrik oikhiba yawuna mak president noibagi ayabadi pikine maram sinamag state councilor gi phamoina paiki masi phanoiduna su Myanmar ge singlu singbadi Aung San Suu Kyi dana praja ayamna dum khanai vote masing fazana henduna mikhal kares fau Aung San Suu Kyi NLD military gum khanabadi adum laiki gadawre makhoi khangna supai paislam basakti si yenthokna si yarlip smagti mikhal mai pak trasu lebak ngak da makhoi asawo thodang dum laban gani lam kya da makhoi gi sakti dum leihan gani haibagi thajaba pibagi ne masimukna lok sabha da makhoi gi 25% seat guarantee pi dum thamlakpane asigum baslaibana makoina mangak haigan amagi achauba maram amadi oiduna dumak laibane adugo haukiba sei krista hauna da mamongda military lok sabha da kansiliba sitsi masi lokthok kina bamasung prajatantra lengak staida kuthilaptanaba makoi gi political powers lokthok kina bagi maramda Aung San Suu Kyi na wangang khoroki ikui dana 2020 gi November da pangthokki elections da NLD na anadagi henalingna mai paksilapdagi makoi gi laibak kariyoni khangdraba sakti karam sawa militaries na saki sapon amta yauda election da namthak tawi dana kangna hekta NLD da moral season duna political leaders in phazan ki bamadi thaina gum lebak sasam su pai paisilapdagi handaki rangsi yakai rakhibane experts na phongdorapda hauzik lebak sigi mapu oikraba military lusingba min ong lang haribni pasna maroina rohingya praja singna sathaki maki yemhai ohidraba mihat mipun singdagi masa ngakthok sanaba hadi masana tawjaki pap singdagi masa kanjanabagi president oiningbagi atopa chawba maram amasu leitaba natti adna phongtokle chahi tararom sida mahanul singduna rohingya praja lising ke hatke makhoi gi khungang chani gi mthakta mai thadok pike masdagi mahapu one of the most wanted man on the planet China fall khanaba hokibani rohingya praja lising na leifam sakam leita Bangladesh ki ngamkhai de chensin daribasi masigi ni pasigi mihat mipun gi badagini military sakti paidrava NLD na sumak pongak sin bidragadi papi mahaki punsi kari oini haibasi mana sumina su khangkhang na bawane asigum basleibana military su khongpam handorakani handorakloi tambangamde democracy da lupsaba praja sing su mai dei thokini dei thokloi haibangamde